welcome back to another video. So ngasigi video study koi mayam se financially howji kai go through tawbirige aduga adum near future da kai financial life da kai urak pi aduga adum isagi financial condition adum hen improve tawna ba general advice kara sising sigi maram da ko general reading ama tawgadoi ne aduna ngasi sudum ngasigi ndi pile ani khatang khaidok chage aido narubagi yamna consistent oina video thaga pasungam dre plus thabak sukhar chileba ko adugi ne do howji ti khara phare aduna video se muk chang nai ba ngamna na bahot na jage and then mayamna su continuously support to video ado ngasi goina di pal ani ka khaidok jage pal sing do ai howji kan da ucharang pal sing do gi isa gi apam ba pal amount kan bi raga reading sibu tabi raga general advice dum lotion biu general reading oi banina yam ka hena personality resonate talk tabasu yai ba ko aduna personal reading tawbining ba leraga na igi Instagram ning do igi description box ta picture amage aduda dum changaga isana dum slot booking tawna ba message dum thabiro o aduga ngasigi ngasidagi dum video se fazna thaga charagi dana mayamna makata na support tawbiyo channel sibu grow tawbada hene help tawbiyo aduga mayam isu reading nungai ba thaga charake plus aido 10k subscriber yo gadore adu khara budi watli adu yo taragadi dum top box dum personal level box dum thaga charake ko so ngasigi na di let's get into the video. So guys, so pile A hai disigi gray idol figure se na tragana sigi tarot deck se choose to be ba actually now saying do adugi adum howji lariba financial condition adagi financial condition je future dana kamai future haraga su yamna arapa future makti oide time bound oina yengba budi yade reading se ko adu taraga su around 6 months phawbagi manung adumaina yenga se ba ko haidi yamna arapa future gi vision di yenga roi se adudi card na predict tawbada khar wai ba aduna adumaina dum sustainable oiba future adum anakpa future haitare ko 6 months hawbagi manung adagi like advice and improve tawna ba kai advice lay adagi energy card kai pige adumaina taraga pile A khanbi basingi financial condition gi damakta kai pige habadu yenga se ko so first of all sidagi main tarot deck se hana shuffle taraga main tarot card hana pick tarase last thang basa loge ko 4 of wands, Ten of swords, Ten of wands reverse card am tanga pick toge men tarot card oina aduga the fool hariba card chu reverse ta thole ko so sigi card main card khaise lai khaba matungda sigi energy card chidagi song pick tawgadoine ado main card khaise sta thamge ko oh sorry energy for pile A financial gi damakta communication is key habamga don't let pride get in the way habamga thole ko so see energy card china communication is the key habamga don't let pride get in the way habamga ni ko da si se tham se first of all pile A gi damakta financial condition je howji ki oina kari leige ha matamda howji se paisa nungsa je yam ka he na hekta ware or paisa nungsa sung lai leitre kai na haiba or support to bino mi gum sung lai leita ba natte ba ko adum howji ki oina pal e khan bi ba sing se paisa nungsa se dum haidi cha ba thak ba di wat ta ba or ning ba se loina mak thung de har ga su khara makhai de dum thung ba gum ba adumaina oibagi mong uye plus family ke kana su ka adum isana apa mama tawge ha matamda family ke kana dum supportive oibi bagumba natraga na isa gi dum paisa thokcha bagumba oram ba yai do hojik se yam ka hena as ai ja paisa am ware da ko broke oire kana khanjaba da adumakti oide ba hojik currently ko ngasi sida ha batare adumakti oidri adu taraga su paisa ha ba sidi mi se lairi gai dum wat toine ba haidi paisa se mayam ma leraga su dum wat le haina feel tawja doine ba isana ko aduduna
paisa haibasidi dum nisagumane addict chudoine dum laigai pennaidaba oidoine duduna ningba thunge haibadumakti haiba yade but yam ka hena ware broke oire or paisa da sunglai leitre kaina haibado adumakti natte dum khara makhadi chatnaba yaba level da dum haidi financially dum kai haini maintain tawri ba hojik se ko aduna yam ka hena desperate oina yam ka hena waba adugumba makti natte aduga sige card ani sina ko future da haidi dum hojita ina haikibado time bound ani yengba budi yade du targa so dum matam se am sangba prediction de pirage dum around 6 months kumbagi vision pizage ko sida sige card ani sina near future sida kai kai lakpe ha matam da isa se ko first of all mi kharana isa da thajaba mi kharana ko betray tauba in the sense that paisa nung sa se wai gi khot ke hana season gi ba or kainoma da thada khraga ko kai hani paisa dugi manaba return se phangakta ba haidi sana thada khriba paisa do return phangakta ba gumba or mangja ba na helak ba gumba or isana yamna trust to ba isana yamna khanja ba mi na ko paisa se paisa nung sa gi feel the advantage to khraga adum kai haini singbirakta ba gumba or advantage to gi kana ba return pirakta ba gumba adugumba khar thengna ba yai aduna lakadoriba 6 months phawbasigi manungda paisa nungsa sijina matamda yamna thajaba mi da piba oiraga su ko kitang kai haini legal oiba way da paisa do macha masu hoi cham chani gi wana hoi cham chani ju paisa ni cham chani handana yengbagi wa den te ko adugumba gi wa taba yamna measure achoba paisa for example listing rom da kai haini like thousands rom da thadara ka da bo oiraga di legal oiba way da thadabiu phayamna trust away haini hekta free da pithobi ga no maram di phayamna trust awa mi na soita adum betray gumba tor pa ya bai chances 6 months muk saisi marakta leiba ko aduduna pesa do pi da yadi harga su legal iba way the paper sign guma tawna bani hangde dumaina tawraga pibiu like me do haja gano trust gano habani na te du taraga su mangzaraga di sai thanda mangza doini dana ko aduna adugumbagi issue khara ubani na yarigai paisa nungsa deal tawna matamda di khara section biu aduga mingonda easily mina hairigai hoi haina chatpa gumba tawpi gano haiba advice pi ba ko mathang se so dum around 6 months da kai kai orak ba yai hama tamda isa se hana puram daba responsibility gumba khara purakpa haidi hana hojau su responsibility puram bayai pu de habana te ko du taraga su imung manungi responsibility khara hengalak po ram bayai natraga na isagi workplace gumba isagi dum tawri ba thaba amagi responsibility hengalak bayai or paisa chat ka daba mafam matam khara da like maram khara da ko isagi responsibility hengalak ba ram bayai adu minor khara hengalak pa ya bagi vision se uyi ba ko aduduna near future sida hosiki sigi garna so agi bda mingonda yam ka haina easily trust to biganu isage paisa nungsa chatham gumba adum lakani aduga plus khara su responsibility su hengalakadoni na paisa nungsa je saving to wait ingam ngam da gumba adagi lakpaga chatpaga expense ne henbagumba chatpane henbagumba adugumba khar thengnarak pi yai ba ko aduna paisa nungsa season ba da haida season biu near future da hojik yamna waba oide haina near future fa adum nungaire legani haba leite hoi yam ka hena desperate oina wani haiba maksuna te ri taraga su khar haina singna season ba haiba simaktabu kana da ma fana waste thokpagumba adugumba da tobigano khara like near future means around 6 months about khara adum tungjan khochan na season biu haibagumba ne ba ko mathangi card na the full hariba card reverse da thole ba sigi the full hariba card reverse sigi matung ina hojik dum prediction je around 6 months ke banina si faugi manung da isa je anawa beginning am da lepak pa ya bagi chances lai ba ko anawa beginning se kai beginning oidon ha matam da isa je anawa career path ama choose to boy bi anawa institution ama chang boy bi anawa business ama start to ge na khan bo ram bi or even anawa relationship ama chang boy bi du karam mo oidon ha badi khangre do paisa chang ga da ba anawa beginning ama da dilep ka da re ba ko adum any field the relationship anawa bo gira gifts ka laibagi example ni ko business ama hona bo hona bada paisa changi career path ama change sona bo hona bada adum like any film da paisa change ba aduna adumaina anawa beginning am the 6 months phawagi manung da lep pa ya bagi mami do bonina paisa do haina singna sina dabida careless oi taragadi sana mina haigai hoi haina chang chatpa kitang pangba sign ngom se utlu taragadi ko mina dum advantage of thopi gi bagumba adagi isagi beginning do de lepaga su aphaba lambi da junction mangam da bagumba anawa thaba ma pakhat ke khan bada mai pak pangam da bagumba adugumba se khara thengna pa iduna yarigai careless oi bigano beginning ama da lepa kadarabane duna haina singna season biu expense and budget phasana sort out taraga season biu aduduga kai haini like kai haini dum mina advantage lo da nabagi damakta legal ba way da season biu have advice pi bu ko so samaina pi he duga card am tanga draw tawjagi aise nungai dre ko haidi anoba paisa nungsa lakadabagi opportunity ubra or ahen ma kai lege hamado ano atop card am tanga pick tawjagi ko
So 5 of Pentacles hariba card che thole ko sigi card che gi matungina anauba paisa nungsa yamna job launa lakadabogi mami se ude haide dom around 6 months kumba sida kwa yam ka hena paisa nungsa lakadabogi opportunity kumba se pakna ude hoi isagi stable income mama lai biram ba yai natragana adum kai haini isagi hotna jamani dom paisa gumba dom phangam ba yai di targa su achauba money gumba luckiness kumba kwa daw yaba gumba adu gumba di pakna lakadabogi mami ude duna isa se yari ga mingonda hosta so haige bodo disappointments and failures plus insecurity khar thegna ba yai ba aduna maram oraga haina singna sizina biyo have advice to sidai su la inebo ko furthermore the energy card ani pire communication is key habanga don't let your pride get in your way habanga ko so sigi card sigi matong ina isagi financial ge ba kai advice pige hamatamda any paisa nung sagi related oi stuff amada ko wari watai phasna sanadabi da mina piro o hai nei ta piba mina kaidam hange ena hekta mateng pangbagumba or kay haini wari watai phasna sanage tawbadi sa hekta frustrative orakpana hanba khoidau sawningakpana hanba adagi adum for example paisa se pi khreba pi drikani wari dana hana communicate taraga smai smai pina si khotna si aina pi si matam da singa ba kholak ba damaina paisa do yama agana legal work room da chat pi yona haidana ko adugumba duna nakadam thamaga heng paisa do singa amdai gi wari lakadoi ne ba ko sisina ko ada isa gi paisa nung sa do invest toge mafam da return laktre or mingon da pithokra matung da return laktre har kanda isa je kaina mo wari watai da phasna sanarak pa yada ba hekta sawningak pa phingalak pa na han bana maram oiraga isa gi paisa do isa na do manghan jaba su yai ba ko aduna yarigai paisa gi money related stuff da patience lai biu ing tapiu duga tapna tapna handle tawna na bohot na biu plus any business am da any thaba am da paisa thadaram dai da kwa wakhal mun na khantha biu tungi planning lai biu hojik nga ki aphaba oini na har khallaga tung phawa dum aphaba oini haba leite ba kwa aduna wakhal phasna khallaga isagi thabak tawbam thokpa paisa thadaga da ba khotaba any money related stuff se ani ahum thokna khantha biu haiba gum mane ba kwa so pile a gi oina financial gi oiba current reading se sida loire yamna vast oiba hayangwai fawbagi vision makti na te dum yam anakpa vision ne 6 months fawbagi ne ko aduna dum toina sigi reading se dum tawjarake hauzik fawbagi oina lariba sida isana dum loba yaba general advice lotion biraga kai kai tawba yabage habadu yengbiro ngasigi oina di pile a gi reading matang swaida lotion jarage. So hello pile B sigi tarot deck se natragana sigi blue ideal figure se so tawbiba kaido adudugi dum like hauzik lariba current financial condition advice adumaina pirakadone ado mamangi pal da su aina de haide credit targa su pirakadoriba reading se yamna vast oiba hayangwai fawbagi vision nate dum around 6 months da hoi time bound budi tawdraga su around 6 months hawbadang da oiba yaba condition jing dune duna matam ge ba reading dum thagat charakani ado hauzik oina di haide dum current lariba situation amadi near future gi vision ne ba yenga doi se ko ado first of all pal B gi damakta card ching se hana pick tower se ko hauzik kari financial condition da leirige habado 2 of coins hariba card reverse da thode ko dagi 7 of swords ko 7 of swords esi da chumna pick taw ni soy ada 7 of swords se chumna pick taw gera chumda na pick taw gera dum negative card karani ko and then Six of Cups, duga, Ace of Swords. Si kaise leraba matungda akoy pile B gi damakta energy card amuk draw tawrase pile B gi damakta financial condition dida kari energy pige habado ko birth okay yamna fazaba energy card ne haina khale tawriba reading siga thola iba energy card ko I heard fazna dum explain tawjarake prosperity okay so smaina energy card amadi tarot card khoding mak pick tawba loira matungda reading room da mai answer lase pal B gi damakta general reading budi oigani di taraga su lariba condition jida haife chanaraga di dum general oiba advice dum lotion biu hojik pal B gi damakta kai kai lege habdu yenga se ko so ahamba card 10
Two of Coins ko Two of Pentacles Two of Coins hariba card se reverse thole e sigi card chigi matungina pile b khanbiriba singi hojik lariba financial condition je isa je hojik se thabakti yamna chinbagi mong matau khar uyiba ko haide isagi day to day life yamna busy oiba yamna thabak chinba ko adagi isa je dum thabak se tawri hei loiba naida bugumba ama noraga ama lakshanba dumain tawba isagi oiba matam phawba khaidok chaningai leitaba haidi ai sima ta tawge ko kaina khanbase sigi matam phawba khaidok ningai leijadaba isa je dukki matik adum busy oiba ado busy oye haina paisa nung sa je phasna marang kaina phangabra habini nattaba ko paisa nung sa gi su problems amuk thengna ba adagi paisa nung sa gi problems overcome tawngam na ba hotnari ne be isa je auna hotna bani na isa je busy oiba sigi mathakta kai haini like isagi life se balance ama ikai bai tabda tawba for example family gumba gadum constant arguments gumba lairambo airambe yai hadi khatna chaina ba macha masu mari yetna ba natraga na relationship ta dum inconsistency hadi sauna ba khatna ba khar lairambe yai do hojik se khutta paisa gumba se hek leibaga chatpana hanba gumba chatna ba mafam hekta tholakpu gumba adagi isa je paisa je loishalamdai da hekta khantanda ba duga loishan gra matung da hekta regret chaba gumba ko aduga kidang instability haidi like hojikta su haigi bado thabak ti myam sui myam chille day to day life se busy oi adu taraga su paisa si dum khutta tungba ngam da bagumba adugumba khara hojik currently go through tawri na haiba ko isa ja mathangi card china Seven of Swords hariba card chi thole eba sigi Seven of Swords hariba card china pal b khanbi ba singi like adum near future da orak pa yawdane ba ko ado isagi life da picturization ja haifet yang biu ko sigi lamhui china khali se ma se like thang myam se mana kai haini huralaga or tuminna puraga la e ado ma je kai haini ma je adum aphaba oira ani ma gi kana bo oira ani kaina khanjara kanda mami da ko lin gumba man leiraga haidi like maga di khangnaba mi oidoine ba adu taraga su magi phanaba di tawbiba saraga magi maangna ba no oga leibagi saina ma ubane ba ko so sisina card ki interpretation ni do aina haizaning badi kaino habadam da isaje haidi dum isana kitang like negative oiba ways that natraga na isagi hotna zaman gumba se kwa kitang soft toraga isana kitang paisa nung sa gumba la payabagi chances gumba se leirak pa yae ba near future da kwa haidi sana heja singjaba skills jinaraga kwa iwawa da bida paisa nung saga se bulk ta amuktang phangba yabagi chances or kaino ma hotna ge na taw matamna hotna riba du da ma hei charaga paisa nung sa gumba se kitang lak pa yabagi chances leiba adumaina lak pa yabagi chances da isana phasna loki oina leibiraga kwa isagi dum phanamna trust taw mi da su kai haini yam ka haina share taw thok tabida isagi adum financially kitang saving leina na bagi damakta hotnarakpa matamda ko hoi loki oina leragadi saving ke ka da tawba ngamakani adu tabide isana khangna chana bani friends ni close friends ni aduni adani na isagi financial gi kitang aphama la ka da ba leibese mi khuding mak ta haragadi isagi life da mi khuding mak se loina mak isana loinari ba tinari ba mi khuding mak phagani haba leite ba ko aduduna mangda di dom phaba saraga tung the opportunity do kamaina manghan sige or opportunity do phangra kanda kamaina paisa gum ba se lokthok sige kaina advantage lodoi gi ngai raga leiba mi se khara leiye ba ko aduna isana paisa nung sa isagi haija singjaba skill gum sinaraga or kai kai no sinaraga paisa nung sa lakadaba mami leiba matamda ne mingonda yam ka heno open up tawbiganu loki oina leibiu habi advice se phange ba ko mathang the 6 of cups hariba card chi thole eba sigi 6 of cups hariba card chi matungina around 6 months sigi manung da ne adum isada opportunity se sina so haidana ko opportunity ma lakadori balai lakadori ba opportunity se isana pamja ba thaba ama tawba dagi lakpa or isana tasengna pam na hotna jagi ba thaba ama dagi mahi charaga lakpa gumba ko or isana yamna isabu yamna lu na khanbi ba mi yamna dum isagi darkar or ba khara dum kai haini help to birakpa or pibirakpa gumba adugumba gi mawong da paisa nung sa khara dum kadabagi mami se lei aduduna ngasagi sana hasna careful oibiraga loki oibiraga isagi opportunity do grab tawbogam na bo hotna biu aduga kai haini like mi khuding mak easily hekta trust tawbiganu haiba advice card sing sidagi phange baka furthermore Page of Swords hariba card sina kari describe tawge ha matam de isaje hojik pudi kitang negativity or kitang nungai taba or paisa nung sagi maram da kitang instability khara thengna targa su ko near future se isa jamna verbose ba isa jamna lively ba yamna adum active oi ba gumba ko adagi paisa nung sala ready mi se adum hoi paisa na happiness lai ba yade kai de hainai du paisa wat laga di mi se matha sa bani ko aduna paisa nung sala raga di isa je dum khara di like happy oi ba moments khari thengna gani dana ko aduna adwaina
active ꯑꯣꯏꯔꯤꯀꯥꯟꯗ lively ꯑꯣꯏꯔꯤꯀꯥꯟꯗ ꯋꯥ ꯉꯥꯡꯊꯣꯛꯄ ꯃꯇꯝꯗ ꯆꯦꯛꯁꯤꯟꯕꯤꯌꯣꯕ ꯃꯔꯝꯗꯤ ꯏꯁꯥꯅ ꯃꯤꯅ ꯍꯥꯏꯅꯩꯀꯣ ꯍꯔꯥꯎꯔꯤꯀꯥꯟꯗ decision ꯂꯧꯒꯅꯨ ꯁꯥꯎꯔꯤꯀꯥꯟꯗ swear ꯇꯧꯒꯅꯨ ꯍꯥꯏꯗꯤ like ꯐꯠꯇꯕ ꯉꯥꯡꯒꯅꯨ ꯀꯥꯏꯅ ꯍꯥꯏꯅꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯔꯥꯎꯔꯤꯉꯩ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯇꯝꯁꯤꯗ ꯏꯁꯥꯅ ꯋꯥ ꯀꯩꯅꯣꯝꯃ ꯉꯥꯡꯈꯤꯕꯗꯣ ꯍꯔꯥꯎꯕꯒꯤ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯗꯣ ꯑꯗꯨꯗꯨꯅ ꯀꯣ ꯃꯤꯅ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯈꯔꯅ ꯏꯁꯥꯒꯤ againstꯗ weapon ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯏꯌꯦꯕ ꯑꯗꯨꯅ ꯌꯥꯔꯤꯈꯩ happy ꯑꯣꯏꯔꯤꯀꯥꯟꯗꯨꯗ lively ꯑꯣꯏꯔꯤꯀꯥꯟꯗꯨꯗ active ꯑꯣꯏꯔꯤꯀꯥꯟꯗꯨꯗ ꯋꯥꯖꯥꯎꯒꯨꯝꯕ ꯉꯥꯡꯕ ꯀꯣ or ꯑꯗꯨꯝ ꯃꯤꯉꯣꯟꯗ hurt ꯇꯧꯕ ꯌꯥꯕ ꯃꯤꯒꯤ ꯐꯠꯇꯕ ꯉꯥꯡꯕ ꯈꯣꯠꯄ or ꯋꯥ ꯉꯥꯡꯕꯗ any ꯋꯥ ꯉꯥꯡꯕꯗ ꯑꯗꯨꯝ ꯆꯦꯛꯁꯤꯟꯅ ꯉꯥꯡꯕꯤꯌꯨ ꯃꯔꯝꯗꯤ ꯏꯁꯥꯒꯤ slip of tongue-ꯅ ꯏꯁꯥꯒꯤ againstꯗ weapon ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯕꯒꯤ chances ꯆꯥꯎꯅ ꯂꯩ ꯍꯥꯏꯕꯅꯦꯕꯀꯣ So sida palbigi oina main tarot cards na piba kay haini interpretation sing ses na leire haidi hojik ti khara wari thabak chili aduduga near future the opportunity la kada balai but low key oina lay biu jackson biu aduga yamna active and lively oringai matamda wangang ma matamda jackson biu haba advice ma phange dana ko mathangda energy card ani neba birth haba onga prosperity haba onga ko birth hariba energy card sigi matungina isagi life da ko paisa nung sagi field da paisa nung sa lakpa yagadaba opportunity amagi birth tawgadawre habneba aduduna opportunity se soidana maki lakadabagi mami ure marup phawgadoira natragana hausi phawdoira natragana kai haini isagi investment ama do mahei charak toira or khangna chanaba isabu yam nusiba mi kharna paisa khara pirak toira adudi khangdre paisa amount aya mara yam dabra adudi khangdre ko isagi status tugi makha pole haitari sana hona jaba or isana ngaijaribadugi makha poledi taragasu some opportunity khadi birth torakadoreba paisa nungsa laknabagi damakta ko aduga prosperity hariba energy card se thole so prosperity hariba siga birth hariba card gi hamna relatable oi opportunity do lakadore opportunity do lakni na paisa nungsa lakadi prosperity su dum lakani da ko aduna hawjik lariba condition sidagi di khitang saphaba matam khadi lakadoreba aduna adumaina saphaba matam do isana welcome down na ready da lebiyo ba haidi fadana opportunity la asu isana grab to wangam jagadi kana de dana ko aduna opportunity lakadore aduna isana prosperous oina na bagi damakta hotna ba lepiganu isagi adum kai haini dreams to lepiganu dreams khakta raga budi ate aduna paisa nungsa je lakna na ba isana lakna ba lambi do isana sijinagadamne ba sinjagadamne ba haidi hekta lambi apanda paisa chabun na mataram do nate dana ko aduna sana kyam hona dragadi lakpa ya bana te hawde yumda dum pham leraga paisa lakani na ngai hekta lakto di nate dana ko aduna isana hotna bam ni mathau ta ya do hotna badugi mahai chaba yai or opportunity do lakpa yai have ne ba so sigi readings tagi dum hafe channel gadi meamna financial life sida general advice dum lotion biro aduga mathangi reading amung ngai minarase ngasi gyone di pal bi gi reading su matang swaida lotion jarage thank you for watching